Connect News Media Tabiriba Singbu Taramna Okchari. Indian Army na numit kharani ki mamangda Myanmar da leba North East ki lalhoba singi mayokta drone attack yauna operation kaya chathaki. October kunmathoi amadi kunithoi gi lonaba athengba ahingda Indian Army amadi Assam Rifles ki unit singna tawkhiba operation asida Arunachal Pradesh ki Namsai district ki MS6 area da militant singa khutthongnakhi. Side ani ki marakta pung kaya chubna firing tawnakhi. Masigi matungda army na thiba humba tawkhi. Army source ki matung inna ayukta thiba humba tawkhibada ULFA-I gi cadre SS Sergeant Major Ion Exom gi asiba haksang rifle ama RPG round ama amadi bag ahum ga loinana phangki. Operation asi hojiksu makha chathari. Masigi mamang October kunmathoi gi namidangda Indian Army na Myanmar da leba North East Insurgency Group ki camp singda drone attack tawkhi. NSCN-KYA gi camp singda drone na tawkhiba attack asida camp sing destroy tawkhi amadi top commander sing yauna atopa militant sing sikhi. Attack asi NSCN-KYA gi Major General Piong Konyakpu target tawduna attack tawkhi. Source ki matung inna Indian Army ki akanba attack asida yamdrabada militant manga lekhide. Drone attack asida top commander Konyaksu serious oina sokhi. Camp asi Bharat Myanmar border da leiba Eastern Konyak region gi Khenmoi-Loiyi Khamoi haina sukhangnaba mafam asida lerami. Piong Konyak Arunachal Pradesh ki Changlang district da leiba Assam Rifles ki company operation base COB gi camp ta numit kharani ki mamang da tawkhiba attack adugi mastermind oirami. Aduga atopa thodo amadana ULFA-I gi cadre singna Assam gi Tinsukia district ki Kakopathar police station ki manung chanba Komsang da leiba army base dasu attack tawkhi. ULFA-I cadre singna attack ki matamda under barrel grenade launcher UBGL amadi automatic rifles sinakhi. Myanmar da leba NSCN-KYA gi camp ta tawkhiba drone attack asiga mari lenana Indian Army na hojik fawba statement amata issue tawdri. Chahi asigi July dasu Indian Army na ULFA-I amadi NSCN-KYA gi camp singda asigumna drone attack tawkhi. Attack aduda top commander ani yauna yamdrabada cadre manga lekhidabagi ULFA-I na confirm tawkhi. Matam adudasu Indian Army na attack adugi maramda khangde haikhi. Eastern Konyak region da Indian Army na tawkhiba drone attack adugi NSCN-KYA na condemn tawri. Yung ang na luchingba NSCN-GPRN na October kunmathoi da Eastern Konyak region gi Khenmoi-Loiyi village da Indian Army na tawkhiba drone attack adugi condemn tawduna maral asi sidi madudi thawdo asida civilian ani lekhide amadi atopa marina aso apan thokhi. Luba asigi statement amada masi claim tawri madudi attack asida chahi kuntaret ki naha ama amadi chahi taret ki nupi macha ama lekhide. Thawdo asibu cowardly act amani amadi international norms and law bu singnabani hairi. Attack asi naga singi mayokta tawba genocide ni haraduna NSCN-KYA na maral asi siri madudi July 19 da thokiba asigumba thawdo adugi matungda chahi asida civilian da tawba ani suba attack ni. Attack sing asina miyoy bagi punsibu ikai khumnadaba karisu leitana khanba matau udli amadi Bharat da makhoi gi expansionalist politics ki maral siri. Organization asina akanba warning piduna hairi. Bharat masi section pham thoi madudi maral lejadaba misam singbu hatuna naga revolutionary singbu threaten tauba maram chade amadi naga miyam gi awabna makhoi gi karisu kana ba phangloi. Karigumba wafam asi khangdrabadi aikoi action hengalakani. Organization asina international community da urgent action taunanaba amadi Bharat pu humanity gi mayokta crime tawbagidama accountable ohennabasu request tawkhi. Masida natana Manipur gi athingba thamkraba People's Liberation Army PLA gi political wing Revolutionary People's Front RPF nasu Myanmar gi Eastern Konyak region gi Khenmoi-Loiyi khunda Indian Army na tawkhiba drone attack ki kanna yaningda ba phongdokli. Party asig Deputy Secretary Publicity Roven Khuman na thadokpa statement amada attack asida naha ama amadi angang ama lekhidaba asida awaba phongdokhi amadi asokpa singa loinana thawdo asigi survivor singa loinana lepli. RPF continue aggression ki marakta
justice, accountability amadi dignity ki demand bu amuk henna mapangan kan khananaba makhoi ki commitment bu ningsingki. Indian Army ki drone attack asibu coward act, genocide amadi war crime ni haiduna RPF na kan hairi madudi counter insurgency operation gi mingda civilian sing bu hatpa Indian Army ki dama anoba nate. Rose amadi Manorama ki thodok sing Western East Asia da civilian sing ki mayokta Indian Army ki heinous crime gi achoba example ni. Drone na civilian sing bu hatpa Bharat na hujik anoba means ama oina sinaragli. Naga civilian community da khangna tawkiba across border attack asi international humanitarian norms amadi human decency gi violation ni. RPF na Western Southeast Asia region gi civil society amadi human rights group sing da request tauri madudi makhoina asigumba serious oiba thodo asibu international human rights amadi humanitarian organization loinana United Nations gi mari lenaba body singi puning singchen phamthoi haiki. Chahi asigi July amadi hauji October da Indian Army na tawkriba attack sing asigi khudakta independent international inquiry gi damak pressure piduna mara leiba singbu international criminal law gi matung inna dandi pifam thoi haiki. Loinana civilian population bu danger ohenba across border military operation sing khudakta lepnanaba khangali. Loinana affected community gi damak khudakta humanitarian access amadi protection pinanaba su request tawki. Masigi mataida tongan Naga civil body singna thodo asigi condemn tauri. Global Naga Forum na hairi masi Naga khunda anirak suba drone attack ni. Thodo asina across border da leiba Naga civilian singbu khangna target tawbo udli. Masida chahi taret surabi Khenmoi Mission School da grade 1 tamlibi satra Ili Fifot Wangsa amadi Khenmoi Student Union gi Joint Secretary chahi kuntaret ki Khamphai Wangsa leikhide. Aduga atopa angang nupi yauna miyoy kaya so panthoki. Attack asi human rights amadi international humanitarian law gi mayoktani. Naga People's Front NPF Konyak Civil Society Organization Eastern Konyak Union amadi atopa body singnasu Indian Army na tawkiba inhuman amadi barbaric drone attack ki kanna yaningda bafongdokli. Amadi wahang asi hangli madudi Indian Army na asigumna public place ta drone thadaduna khunbu awaba tahanba amadi micham miyambu hatpa asi lawful oibra natraga unlawful oibra Bharat human rights ki principle sing ngakpham thoi haiki. Asumna handak Indian Army na across border drone attack tawkiba asina awang nongpok lamgi lalhoba singbu namthanabagi matangda anoba Indian lengaki lalong ama mayek sengna udli. North East ki lalhoba group singa loinana wari sanaduna yasinaba poroknaba honnabagi mahutta drone attack chathaduna lalhoba singbu mapung phana muthananaba honnabagi New Delhi gi anoba lalong ama chatharakpa mali. Manipur, Nagaland amadi Arunachal Pradesh border area singda yamna toina drone attack chatharakli basi counter insurgency operation gi mong honglakpani. Civil war gi chaitheng nangbadagi mapangal son thrakraba Myanmar da saidang phamloduna leiriba North East ki lalhoba singi mathakta phongna amadi lonna drone attack ya leptana chatharagliba asida Myanmar authority singnasu ngakthokpa ngambagi phibam leite. Henadum Myanmar manungda leiriba conflict sing asida taisinabagi khudong chaba fangani. Video asida ngasigi di matang asoi fawbadang thagasari.